ngasi phongkiba toan masi phongsing amasum thokiba thawdo wathoksing digi maru oibe I pausing khonga saraga Manipur top channel gi maike digi mayam da thamjigi anbada athon abon mai laikhidabaga mari leinana Manipur akan ma khongjang ma lakaduri aduga warep kaya amasum lokre kari warep no habadu mayam yengminasi ahanbada Mr. Athwan abon mai under IPC 364 gi makhada NIA investigation to hanba habadi manama Ani subada district asigi DC amasum ASP khudakta suspend tawba haibama organizer na September gi tang kungani thoi English ngani ga kunga mathoida Tamenglongi Apollo ground da pangthokiba dugumlaba roll of event to investigate tawba jirangrong na inhabitants oiba area singda NSM gi IM gi camp sing removal tawba Mr. Athwan Abonmaigi miyat asida senriba miyoising phadri phawba amasum justice phangdriba phawba Mr. Athwan Abonmaigi funeral pangthoktaba maki imung manungda compensation piba Jirangronggi mafam khudimang Assam Manipur amasum Nagaland gi mafam singda culprit book tawdriba phawba complete ban tawba haiba masu yauri 6 fire monitoring cell amasum government of India da iba amasum Manipur State Human Rights Commission the approach to yauri organization mayamamana CM Secretariat natragana mokki mamangda sit and protest pangthokpa Home Minister natragana Prime Minister da online petition tawba haidiba thawdo osida sienaba miyoi khudimak phanabagidamakta haiba point singsi maroiba point amoina yauri Makasa tharapoina ngasi lebak sigoiba COVID-19 update mayamda thamjage haukiba pung kunga mari asida leiba asida miyoi lising kuntraga mathoiga samapanga kunga humdoi nauna COVID-19 positive oiba thengnare hairiba pungphom haibadi haukiba pung kunga mari sida miyoi saniga marfuga nithoina COVID-19 positive oiduna leikhidre haina ngasi ayuki pung nipan fuki oiba health ministry dagi thadurakpa report aman makhatana pali aduga miyoi lising kuntraga mathoiga samapanga maudrana COVID-19 dagi positive oiba naba faraktuna recover tokre haina supali adu hauzik lebak sigoiriba apunba COVID-19 gi phibamna apun boina leba asida COVID-19 positive oikraba miyoi sigi masingsi crore ahumga lakh kuntraga mangaga lising khumfuga humdoiga samriga kunga matoi sure haina report tawri aduga hauzik naduna leriba active case masingsina lakh ahumga subnagi lising amaga satruka nifuni so haidi aduga apunba COVID-19 gi naba faraktuna recover tokraba miyoi masingsina crore ahumga lakh kunga nipanga lising taraga mangaga satretka kuntraga mathoini haina report tawri aduga apunba hauzik phawbada COVID-19 positive oiduna leikhidra miyoi masingsi lakh mariga lising nifuga taruka subnagi yankhaini haina pawsina makhata phongdorakli Makasa tharakpoina to papau kharana election gi damak puna yu thakpa thingsi lakadoriba taragani thoi suba Manipur Legislative Assembly gi mikhal gi mangoinana candidate oigadoriba kayana election campaign meeting tawbada mi yamnabani haiduna tungi yumburel oigidaba naha kayada mayai kaba yu amadi atai nisagi polam sing pizaba pithak patawribasi lamdam da leiriba maira paibi ima ibel sing club sing amani organization punamagna thinghausi haina khundrakpom kendra youth organization na lebak miyamda appeal tawrakli hiramasida Manipur Election Commission rule and regulation gi law gi mating loduna atenba matamasida sanahanbiyu Manipur election haibisi khwaidigi chawba festival amagum launabana COVID wave ki akiba mi paiba lehnanaba mawongda election tawgumsi election yaurakpada COVID laisat mangkhibagum tawriba mataw sisu laibak thibani election da mayai kaba nisa yauna saruk yasi amasum COVID third wave tagisu ngakthokminasi masak thokpa khunai ama oinaba afaba mihut ama khanbigi wakhalda laibak miyamna mirep khansi amasum saksara ama sel kharaga board ka sinaba tawgumsi Manipur lengana paikhatpa war against drug ta wasak amaga lunena election pangthoksi aiki Manipur government su na singbu mating leiba yumburel ama oinaba paikhatpham thokpa thabak sing matam sana paikhat piu mayai kaba nisagi mayokta puksel sing leiba candidate sing masak khangdoknaba myam khupna honaminarasi Madudata lamdamasida masak thokpa khunai ama lingba ngamgani hairi hansu pausina makhatana report tawri state sigi wangba thokpa topa pau khrana Ukraine gi president H ki card nomai kapsinduna hanaba honaramde
यूक्रेन प्रेसिडेंट वोलोदिमीर ज़ेलेंस्की प्रिंसिपल एड्स कार नोंमै मरु मसिंग खंगदना कापसिंदुना हानबा थौरांग तौरमले यूक्रेन की कोनुंग केफ्तगी किलोमीटर 5 रोम चलगा लैबा लेंस्कीदा सखंगदबसिंगना नोंमै कापसिलपदा कार यामद्रबदा नोंमै मरु 10 दि पानखी थौदोक्तुना प्रेसिडेंट की नकनबा मियोयसिगी ड्राइवर पांदुना सोखी हाइना पुलिस की पाउनसु हाइरि लोकल टेलीविजन की पाउदा एटेक चथरखिबा कार अदुदा ड्राइवर की साइड नोंमै मरु मखुल 10 मापन थेंगनखि हाइरि यूक्रेन की सीनियर लॉ मेकर सेरी सिफिरसी सखंगदबसिंगी एटेक अदुदा असो अपन याउदना नांथोखि यूक्रेन दा सेंजा थुमजा मुथतकनी हाइना वसक्तुना लेंगाक पाइरखिबा प्रेसिडेंट हौजे हौजे यूनाइटेड स्टेट लेदुना यूएन जनरल असेंबली दा थौरम याउरिङै मरक्ता माकी मखा ताबा लॉ मेकर दा एटेक असि सथरखिबनि एटेक असि यूक्रेन प्रेसिडेंट लेबासिदा अतोप लेबाक की खुनेक्ता लाल हाउरिबसिंग नमथनाब होनरकपा दुगी पाखुम ओइना लॉ मेकर हानबा थौरांग तौबो ओइरंबा याय हाइरि एटेक असिना मरम ओइरगा यूक्रेनियन प्रेसिडेंट की पुलिस अहोंब करीसु लेरोय लेबा असिबु अनौबा मयोन अमदा पुरकनबा संगसिलिबा प्रेसिडेंट की पुलिस मखा समथखिगनी हाइना इंटरफेक्सना थादोरकपा पाव अमनसु मखा तारी अतोप पाव अमनमो सही अमगी ममांगना मांगख्रबा लनमी की हक्सांग कुलगामदगी फंखरे ममांग सही इंग लिसिंग अनि की कुन की अगस्त थादगी हौना मांगखिबदगी इमुंग मनुंग अमरी सिक्योरिटी फोर्सना ngasi फावब थीदुना लाखिबा टेरिटोरियल आर्मी की लनमी अमा ngasi जम्मू कश्मीर की कुलगाम डिस्ट्रिक्ट मनुंगसना लेबा मोहम्मद पोरा खुंगंगदगी असिबा हक्सांग ओइना फंगबा ngamkhre मा के असिबा हक्सांग अदु का तपुम थरम लेसु हाइरि अतोप पावमना इंटरलोक्यूटर ओइरंबा आरएन रवि रिजाइन तौखरे रवि ने रिजाइन तौखिबगा लोइनना नागागी इशू असिगी वरोइसिन पुरकपदा खुदोंग साहननबा सेंटरना आरएन रवि की मुहुत्ता अतोप इंटरलोक्यूटर अमा हापनबा थौरांग तौखरे ममांगदा नागालैंड की गवर्नर ओइना थौपुरंबा आरएन रवि असि सयोल अनिगी ममांगदा तमिलनाडु की गवर्नर ओइना ट्रांसफर तौखिबनी माना ngasi फावब इंटरलोक्यूटर ओइदुना लैरखिबदा नागा पीस प्रोसेस की वरोइसिन लाकनबा पंदमदा सेंटर की इंटरलोक्यूटर ओइना लैरखिबा आरएन रविना पिसिलखिबा रेजिग्नेशन लेटर अदु गवर्नमेंटसु अयाबा पीख्रे हाइना पाउसिनसु पल्ली अतोप पावमना मंदिर संगसिलुबा दलित अंगांगी इमुंग मनुंगबु लुपा लिसिंग 15 फाइन तहनख्रे कर्नाटका की कोपाल डिस्ट्रिक्ट मनुंगसना लेबा मियापुर खुंगंगी दलित फैमिली अमगी सही अनिखक ngairiba angang amana manak nakpada leiba hindu gi mandir amada sangsilui haibigidama angang adugi guardian singna mandir adugi authority da lupa lising 15 fine tawkhre pawili amagi matungina dalit kanglup ki angang aduna upper caste ki member singna irat puja tawduna lai khurumliba mandir aduda sanglamba thaudo adugidama angang adugi mama mapa senpham adu fine tawgadabani haina khangalakibani सेंफम अदु अंगांग अदुना मांगथोकलंबनी हाइरिबा मंदिर अदु सेंगदोकपदा सिजिनगदबनी हाइनसु खंगलमखिबनी लोसिलपोइना तोप कंटेन अमना अतोप कम्युनिटी की मियोइसिंगबु इस्लाम धर्मदा ओंथोकपगी मारालदा मौलाना कलीम सिद्दीकी फगतख्रे हाइरि उत्तर प्रदेश की एंटी टेररिस्ट स्क्वाड ATS ना मेरुतगी इस्लाम धर्म की क्लरिक अमा ओइरिबा मौलाना कलीम सिद्दीकी कौबा मियोय अमा अतोप धर्म सत्प मियोय सिंगमु कियन खंगंदुना अमदी थेमदुना इस्लाम धर्मदा ओंथोकपगी थबक चथरमी हाइबा मरालदा फगतख्रे मुजफ्फरनगर दा लेबा मुस्लिम क्लरिक अदु ATS ना असिगुंबा रिलीजियस कन्वर्सन रैकेट अमा लैरे हाइबगी इंटेलिजेंस की पाव अमा फंगबदगी रेड चथदुना थिजिनखिबदा ngarang laibapoko numiki numidang pung mapalom tarakpada mirutagi fagat pangamkhibani haina additional director general law and order prasanta kumana phongdokhi haina pausna supali maulana kalim siddiqui bu ATS na mari lenaba court puthoklaraba matungda ATS ki head quarters ta purakre pawgi likhun kharagi matungina siddiqui na delhi da leiba ma ki NGO amagi रसिंगी खुथांगदा अतोप कंगलुकी मियोय सिंगबु इस्लाम लाइनिंग सदहननबा मतम क्यागी ममांगदगी थबक चथदुना लाई हाइना पाउसना मखाताना फोंदोरकली अदु मैउजगु नदि पाउसि मतांग से लुसिनजरगे पाथोक्सगी ब्सोखि बलान के बियर्स मैम नंगक पिगनी एंड थैंक यू